ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ-ꯖꯤꯔꯤ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕꯤꯗꯅ ꯂꯩꯔꯛꯄꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯗꯒꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯇꯉꯥꯏ ꯐꯗꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯠꯇ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯕ ꯄꯥꯠꯁꯣꯏ ꯂꯥꯡꯖꯤꯡ ꯕꯖꯥꯔ ꯕꯣꯔꯗꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ.ꯖꯤ. ꯅꯣꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕꯤꯗꯅ ꯂꯩꯔꯛꯄ ꯑꯃꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯚꯤ ꯚꯦꯍꯤꯀꯜ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯅꯣꯡꯃꯗ ꯒꯥꯔꯤ ꯀꯌꯥ ꯆꯠꯄꯅ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯉꯥꯡ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯅꯥ ꯃꯈꯜ ꯃꯈꯜ ꯅꯥꯔꯛꯄ, ꯑꯃꯝ ꯑꯊꯦꯡꯕꯗ ꯊꯧꯔꯛꯄ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯀꯜꯚꯔꯠ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗꯕ ꯃꯐꯝꯁꯤꯡꯗ ꯇꯥꯁꯤꯟꯕ, ꯄꯣꯔꯠ ꯍꯣꯜ ꯀꯌꯥ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯦ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯀꯌꯥꯗ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗꯕ ꯇꯥꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯠꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯇ ꯅꯠꯇꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯃꯐꯝ ꯈꯔꯗ ꯁꯦꯝꯕ ꯍꯧꯔꯦ, ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗꯕ, ꯄꯣꯔꯠ ꯍꯣꯜ ꯀꯌꯥ ꯂꯩꯕ, ꯀꯜꯚꯔꯠ ꯁꯦꯝꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕ ꯀꯌꯥ ꯑꯁꯤꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯗꯥꯏꯇ꯭ꯌ ꯂꯧꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯍꯧꯖꯤꯛ ꯁꯦꯝꯕ ꯍꯧꯔꯤꯕ ꯂꯝꯕꯤ ꯃꯇꯦꯛꯁꯤꯡ ꯑꯁꯤꯁꯨ ꯃꯇꯝ ꯆꯪꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯀꯤꯟꯗꯒꯤꯅ ꯑꯩꯈꯣꯏ ꯁꯦꯝꯕ ꯍꯧꯔꯛꯑꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 6ꯇ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯝꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13 ngasi asi aikoi matam kakkana lambi asi semdri phawba aikoi ban tawjagani haiduna aikoi mamangda miyamda khangan khrabagi matungda ngasi phawbada positive oiba response amata phangdaba mari lenaba authority na lambi asigi matangda semjinbagi maramda aikoigi positive oiba response phangdabana maram oiraga aikoina mamangda lauthok jabigi kibagi matungina ngasi asi lambi thingjanbagi khongjang asi changjan